ngasi video se partnership sebagi matangda nainagada video amani sanami sena partnership semna vidamakta mayamda notice thoibase nunggi oiba wahan thokse kari lege partnership oiraba miyoi singna kari kanaba fangani matau kramna partnership oigani habagi matangda mayam punna khangminase sanami sen 100 member partnership hariba se stock market nongna khongdara pa amadi stock market pamjaba miyoi singda khajitang oraba sukanaba fangba ngamgodra habagi pandamda semjaba group ni stock market nongna khongdara pa miyoi singse guide tawbinaba laitabna maram orega paisa mangi ba se guide tawbinaba laitabado sanamin sena khajitang oraba sumating pangba ngamgodra habagi pandamda semjaba group ni sanamin senga partner oiraba matungda kari kanaba fangani habagi matangda mayam punna khangminase sanamin senga partner oiraba miyoi singna line market ta mayam punna sanaba yabagi khudong saba ma thamjagane masida natana lam athapada leiba miyoi sing oi taragasu zoom application gi khutangda line market mayam punna sanaba yabagi khudong saba amsu leijagane stock market ki maramda khangdaba yawba taragasu tathok tachin tawba yabagi khudong saba su leigani matau kramna partner oigani habagi matangda amu khangminase video sigi makhada description da link am yawbane hariba link ase app store account hangnanaba link ne masidagi isagi oiba demat account ma hangdopiro masigi demat account je hangba loirha matungda id la matungda telegram gi khuthangda khangde natragana whatsapp gi khuthangda khangde submit tawbiro sanami senga partner oiba se account hangbu khudima loina partner oigadra habigi matangda mu khangminase sanami senga partner oiba se account hangbu khudima loina partner oiroi sanami sengi description da lairiba link asedagi account hangkiba miyoi singsi loina partner oibagi kutong saba leite masigi leitebagi maramsi mayam punna khangminase atop link tagi account di hanguraba aduga incomplete leiba sanami sengi link tagi sangaga account loisanba miyoi singde hariba offer si sanami sengi site tagi leite Play Store dagi Upstock Pro hariba application ase download toroga thamba sanami sengi description dagi sangaga account hangba miyoi singdasu hariba offer ase leite matau kramna offer ase fangani habagi matangda amu khangminase isana pariba folado Upstock Pro hariba application ase yaromba taragasu delete tawthopiro amadi hanana migi account da sanguba oi taragadi madudumadi sungya yadre karigumba amuka hena kupna khaningba taragadi sanami sengi description da contact number yawbane hariba contact number asida line lobirakpa yagani any khangdaba saru yawba taragasu telegram gi khudang khangde natragana whatsapp gi khudang da line lobirakpada sanami sena taramnu uksai